Mamangai khul amadani. Khul asi mi kaya taramde. Khul asida laiba ahal oiraba pisak kaubi hanubi ama lairami. Pisakini haibada kanasu lairamde. Mahaki lausingdi aduki matik yamna lairami. Khul asida inakara khunba hairadi hanubi asina oirami. Mahakna khul asida laiba miyoi singda magi lausing adu uhalami. Mana lausan chaduna nungaina laizarami. Khulgi naha kharana lampakta famduna asumna wari sanarami. Makoi asi huran jinthi tawba miyoi singni. Sanamaja, Tomba, Nuini sida ainakta nakna pamula. Ai wama haigib. Kai wano hayo. Ngasina kadaidagi kari huran saino. Hai, langno. Mi dani ni nangba. Yung. Aikoi ahum nahan kai huran machalise. Kemta khana ba phangde. Ada, aikoi khulgi abok bisaki yumda chatuna huralu se. As, oiraro edudi nang haido. Abok bisakto. Achamba hanubi nate. Yamna hai singmani ko. Laitin yamna sanabani. Aidi ngamloi ko. Kizayari sini. Sana maja yareda. Nangna kigan kibasine he. Horen yenabagi matangdadi kibagamta khangoi ne. Aduni phuzalo. Masaga siga huran beng maladana. Hera. Adumaine de hainuda. Aise. Huran batam bikibado noi ani na natro. Noi ani na dum he na mankre huran badudi. Yare yare. Khana se haibana te ko. Nang sumasu aisu huran mangaktani ko. Lampak mayai se launi. Aikoi huran bane na amta lausini. Ihe as. Nate. Horen hanubi manakta chalaga kailaru se hainoba. Kemta di leiramai. Madi imungda loi thammani. Hera adugi wabu kari oinige. Abok bisaki thongalda lapu pareng pareng yam haubani. Pansu yamna palabani. Faza fazaba. As. Lapoi chadaba kuiri he dudi. Horen hekta chalaga heurase. Makoi ahumdo athengbagi matam bongai dona laikre. Somdana pisakto matomta yumjawadu da lairi. Mangolda kaunagi fakto thari. Nakalda hidak chafu amasu lairi. Unsa kara kara khuirap tawba makhut aduna kanna nga thak semli. Samlang ado pok ngakta hawba oirabasu naha amagumna phazari. Nganthak adu sembal oiraduna hidak chafu du da hapchili. Amuktang sumangda yenglaga hidak adu thai. Machindagi maikhu angauba mayam ama kamthoi. Hau kreda. Onthok nasu masigi hidak asidi hau kre. Pisakto hidak thakna. Sumang matonda hauriba hangam kobi. Hawai tharak hauriba aduda amuk yenglai. Nofet tawduna machinda amu khara haurap tawna. Phazare. Aigi inkhola sisu onthok na phazakre. Makhal suna insang api matam gi chana naba pochai. Thaba hobasi uraga. Apen ba hek oida aigi thamoi se. Ase hairaga thongalomda amuk yenglai. Mangak ado khara thangkatlaga. Aina itomta laibaga. Ahalgi matamnaga oishilakpaga. Samban khabasu ngamdi. Aduna ne. Sambal khadrabasu yaba. Samban oibasu kanaba. Kanabasu phangba haiduna lapu paringse. Hekta thajinbani. Hojikti lapoi pali. Thabu tharabadi chaba phangi. Thabu thadrabadi chaba phangdre. Ining tamna chaba phangdre. Sumang thelong amuk muna yengi. Nganthak chingna maikhu adu machindagi furu kamduna. Itomta laiba oijaragasu. Sumang thelong di nana laiba pamjai aidi. Mi bong ama changlakpada ikaidi. Mi nasu hangoidi. Sumang thelong modna. Imung wairam ichai ba makai laiba imung adudine. Ising khuya amate hek thakningde. Laikai asida hainaribani. Pisake yom haidana. Pisakto matomda pangangda ngangbutu talaklabra khangde. Mi lakbra haina amuk yengi. Kanasu lakpa udraba aduda sor sangna hontoklaga. Ha. Hai. Yena kha paudabi. Saijin polibi tabra. Thora ulauni he. Suning dabi nangbo. Nangondak pauda khara pibige. Haining maru. Yena kha romdagi yena kha paudabi do thoklai. Bisakna yena kha paudabi bo haining maru haina kaurami. Haining maru noki tauraga bisaki manakta lai. Hanubi. Kainu pangkauda kaurisibo. Aise. Ngaihakta yumthangnabagi yena kha da lairubani. Kari waribu sanage haiduna khange haiduna. Hai, taningde ko. Sese, ai wa haigi munna taw. Yengu, ngasidi aise, isase, khara nungaide. Aduna nangna ne, ingol sambal sing ase, ningthina sena. Khwai maru oina, nangna sena doise, atai nate.
ꯑꯩꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯐꯨ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕꯁꯦ ꯅꯤꯡꯊꯤꯅ ꯄꯥꯜꯂꯤꯕ ꯂꯐꯣꯏꯁꯤꯡ ꯑꯁꯦ ꯁꯦꯟꯅꯒꯗꯕꯅꯤꯀꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯅꯅꯦ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤ꯫ ꯇꯥꯔꯕ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯩꯅꯤꯡ ꯃꯔꯨ ꯅꯪꯕꯣ? ꯍꯣꯏ ꯇꯥꯔꯦ, ꯁꯦꯟꯅꯒꯦ꯫ ꯑꯗꯣ ꯑꯩꯁꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯕ ꯌꯥꯕꯅꯤꯗ, ꯅꯪꯁꯨ ꯌꯥꯕꯗꯤ ꯌꯥꯕꯅꯤꯀꯣ ꯍꯥꯏꯗꯧꯔꯤ ꯋꯥꯁꯦ꯫ ꯄꯤꯁꯛꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯩ ꯈꯪꯉꯦ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ꯫ ꯍꯩ ꯌꯦꯡꯉꯨ, ꯑꯩꯅꯅꯦ ꯁꯣꯏꯗꯅ ꯅꯪꯒ ꯅꯇꯥ ꯁꯥꯟꯅꯅꯕ ꯅꯪꯒꯨꯝꯕꯤ ꯁꯛꯍꯦꯟꯕꯤ ꯑꯃ ꯍꯌꯦꯡꯗꯒꯤ ꯊꯝꯂꯗꯕꯅꯤ꯫ ꯑꯁꯤ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯍꯔꯥꯎꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ? ꯑꯁ, ꯏꯇꯥ ꯁꯥꯟꯅꯅꯕ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯚꯨꯠ ꯅꯨꯄꯥ ꯑꯃ ꯊꯝꯕꯤꯌꯨꯅꯦ, ꯑꯩꯗꯤ ꯚꯨꯠ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝ ꯉꯥꯎꯖꯩꯌꯦ꯫ ꯍꯩ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯤꯟ ꯄꯣꯂꯤꯕꯤ ꯑꯁꯦ? ꯅꯨꯄꯥꯗ ꯆꯣꯞꯄꯗꯅ ꯍꯦꯛ ꯅꯪ ꯑꯃ ꯏꯕꯣꯛꯀꯣ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯍꯦ꯫ ꯅꯍꯥꯟꯁꯨ ꯐꯪꯉꯤ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯕ ꯈꯠꯅꯕ ꯑꯗꯨꯕꯨ ꯂꯨꯝꯗꯨꯅ ꯇꯥꯗꯨꯅ ꯍꯦꯛ ꯂꯩ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯦ, ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯍꯩꯅꯤꯡ ꯃꯔꯨ ꯑꯗꯣ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯤ꯫ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤ, ꯍꯅꯨꯕꯤꯁꯦ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯥꯒꯤ ꯂꯐꯣꯏ ꯄꯥꯜꯂꯤꯁꯦ ꯍꯦꯛꯂꯒ ꯆꯥꯊꯣꯛꯀꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯪꯉꯛꯑꯒꯅ ꯍꯨꯔꯥꯟꯕ ꯂꯥꯛꯑꯒ ꯍꯨꯔꯥꯟꯈ꯭ꯔꯦꯅ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯚꯨꯠ ꯅꯨꯄꯥ ꯑꯃꯁꯨ ꯊꯝꯃꯛꯑꯅꯤ꯫ ꯍꯩꯅꯤꯡ ꯃꯔꯨꯗꯨ ꯏꯁꯩ ꯉꯪꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯂꯥ 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 ꯂꯥ, ꯍꯩꯃꯥ, ꯀꯅꯥꯅꯣꯅꯦ ꯍꯅꯨꯕꯤꯁꯤꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯏꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦꯗ, ꯈꯪꯒꯨꯝꯁꯨ ꯇꯧꯏꯗ꯫ ꯍꯩꯅꯤꯡ ꯃꯔꯨꯅ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞꯅ ꯀꯧꯔꯛꯏ꯫ ꯑꯣ, ꯏꯅꯦ ꯄꯤꯁꯛ, ꯏꯅꯦ ꯄꯤꯁꯛꯄꯨ ꯂꯩꯇꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ, ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯒꯦ꯫ ꯄꯤꯁꯛ ꯃꯣꯂꯤ ꯃꯣꯂꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯤꯁꯛ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯔ ꯀꯤꯔꯞ ꯇꯧꯅ ꯌꯦꯡꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯦ ꯄꯤꯁꯛ, ꯑꯩꯈꯣꯏꯅꯤ ꯏꯅꯦꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯅ ꯂꯥꯛꯏꯕꯅꯤ꯫ ꯄꯤꯁꯛꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯐꯛ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯍꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯏꯅꯦꯗ ꯍꯥꯏꯌꯨꯅꯦ꯫ ꯅꯨꯄꯥ ꯑꯗꯨ ꯏꯍꯩ ꯍꯩꯅꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯒ ꯄꯤꯁꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯅꯤ꯫ ꯏꯅꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯁꯤꯃꯗꯤ꯫ ꯑꯩ ꯇꯉꯥꯏꯐꯗꯅ ꯂꯥꯛꯏꯕꯅꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯅꯦ, ꯁꯤꯅꯤꯁꯦ, ꯑꯇꯩ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯟꯗꯛ ꯃꯔꯛ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯉꯥꯛꯅꯩ, ꯑꯗꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯔꯁꯨꯅꯦ ꯑꯗꯨꯝ ꯍꯦꯛ ꯃꯉꯥꯛꯅꯔꯒ ꯂꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯏꯅꯦꯅ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯔꯤ ꯀꯔꯤꯒ ꯃꯥꯜꯂꯨꯔꯦ꯫ ꯉꯥꯏꯍꯥꯛ ꯐꯝꯃꯨꯀꯣ, ꯑꯩ ꯍꯤꯗꯥꯛ ꯑꯃ ꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛꯇꯣ ꯏꯃꯨꯡꯗꯒꯤ ꯍꯤꯗꯥꯛ ꯑꯃ ꯂꯧꯕ ꯆꯪꯈꯤ꯫ ꯃꯥꯅ ꯍꯤꯗꯥꯛ puthorꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯤ, ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯍꯩꯅꯤꯡ ꯃꯔꯨ ꯑꯗꯨ ꯂꯐꯨ ꯃꯔꯨꯝ ꯑꯃꯗ ꯂꯐꯣꯏ ꯀꯟꯅ ꯆꯥꯔꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯁꯛ ꯑꯗꯨ ꯍꯦꯛ ꯂꯥꯎꯔꯛꯏ꯫ ꯍꯩ, ꯍꯩꯅꯤꯡ ꯃꯔꯨ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥ? ꯑꯩꯅ ꯂꯐꯣꯏ ꯑꯗꯨ ꯆꯥꯗꯕ ꯃꯈꯩ ꯊꯝꯖꯔꯤꯕꯅꯤ, ꯅꯪꯅ ꯍꯦꯛꯇꯨꯅ ꯆꯥꯔꯕ꯭ꯔꯅꯦꯍꯦ? ꯄꯤꯁꯛꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯤ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯄꯤꯁꯛꯇꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯀꯩꯅꯣꯅꯦ ꯏꯅꯦꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ, ꯃꯥꯒꯤꯁꯤꯕꯨ ꯃꯥꯅ ꯂꯣꯏꯕ ꯕꯨꯠꯇꯒ ꯍꯥꯏꯔꯤꯖꯥꯠꯂꯥ? ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯣꯏꯁꯨ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯁꯛꯇ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯏꯅꯦ, ꯀꯅꯥꯗꯅꯣ ꯏꯅꯦꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯀꯅꯥꯁꯨ ꯎꯖꯗꯦ꯫ ꯄꯤꯁꯛꯅ ꯋꯥ ꯁꯦꯝꯗꯣꯛꯂꯒ, ꯏꯍꯦ, ꯅꯣꯏꯗꯤ ꯎꯔꯝꯃꯔꯣꯏ, ꯑꯥꯗ ꯎꯆꯦꯛ ꯑꯃꯈꯛꯅꯦ ꯇꯣꯡꯕ꯫ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯂꯐꯣꯏ ꯑꯁꯦ ꯆꯥꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ, ꯑꯗꯨꯗ ꯑꯩꯅꯅꯦ ꯉꯥꯡꯕꯅꯤꯗ꯫ ꯑꯣ, ꯑꯗꯣ ꯏꯅꯦ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ꯫ ꯄꯤꯁꯛꯇꯨ ꯃꯈꯨꯠꯇ ꯂꯤꯆꯩ ꯄꯥꯏꯗꯨꯅ ꯂꯐꯨ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯏ꯫ ꯍꯩꯅꯤꯡ ꯃꯔꯨ ꯑꯗꯨ ꯍꯅꯨꯕꯤ ꯄꯤꯁꯛ ꯎꯕꯗ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯥꯒꯤ ꯂꯤꯆꯩꯁꯦ ꯄꯥꯏꯗꯨꯅ ꯂꯥꯛꯑꯦ ꯇꯧꯔꯤꯁꯦ, ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯗꯥꯏꯗ ꯂꯣꯠꯀꯅꯤ ꯁꯤꯗꯤ? ꯑꯁ, ꯌꯥꯔꯣꯏꯅꯦ, ꯂꯣꯠꯂꯨꯔꯁꯨ ꯃꯥꯗꯤ ꯑꯩ ꯀꯧꯊꯣꯛꯄꯒꯤ ꯂꯥꯏꯋꯥꯗꯣ ꯈꯪꯕꯅꯤꯅꯦ꯫
ꯄꯤꯁꯛꯅ ꯍꯩꯅꯤꯡ ꯃꯔꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯤꯆꯩ ꯑꯗꯨꯃꯒ ꯂꯐꯣꯏ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯂꯐꯣꯏꯁꯤꯡ ꯑꯁꯤ ꯃꯤꯅ ꯍꯦꯛꯇꯅꯕ ꯁꯪꯉꯣ ꯍꯥꯏꯔꯒ ꯅꯪꯅ ꯑꯣꯏꯅ ꯍꯦꯛꯇꯨꯅ ꯆꯥꯔꯤꯕꯗꯤ? ꯍꯥ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨꯅꯦ? ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯐꯣꯏꯁꯤꯡ ꯑꯁꯤ ꯍꯦꯛꯎ ꯑꯗꯨꯒ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯕ? ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ꯫ ꯑꯁ, ꯑꯕꯣꯛ ꯄꯤꯁꯛꯁꯤꯃ, ꯑꯩꯗꯤ ꯂꯐꯣꯏꯁꯦ ꯆꯥꯕ ꯅꯠꯇꯦꯕ꯫ ꯂꯐꯣꯏ ꯑꯃ ꯃꯈꯥꯗ ꯇꯥꯗꯧꯒꯤ ꯇꯧꯕꯗꯨꯗ ꯑꯩꯅ ꯍꯦꯛꯂꯒ ꯆꯥꯕꯅꯤ, ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯆꯥꯗꯅ ꯊꯝꯒꯗꯕ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯆꯥꯒꯗꯕ꯫ ꯑꯗꯨ ꯅꯠꯇꯅꯅꯦ ꯆꯥꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ? ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤ, ꯁꯩꯖꯤꯟ ꯄꯣꯂꯤꯕꯤꯁꯤꯗꯤ ꯅꯪ ꯑꯃ ꯏꯕꯣꯛꯀꯣ, ꯍꯟꯗꯛꯇꯤ ꯍꯦꯛꯂꯨꯔꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯍꯩꯅꯤꯡ ꯃꯔꯨꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯐꯨ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯗꯨꯋꯥꯏꯗꯅꯤ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯅꯨꯕꯤꯒꯤ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯁ, ꯇꯣꯝꯕ, ꯁꯅꯥꯃꯆꯥ, ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯄꯥꯜꯂꯤꯗ ꯑꯕꯣꯛ ꯄꯤꯁꯛꯀꯤ ꯂꯐꯣꯏꯁꯤꯡꯁꯦ꯫ ꯌꯦꯡꯉꯨꯅꯤ ꯅꯣꯏꯅꯤꯕꯨ, ꯌꯥꯝ ꯐꯖꯅ ꯄꯥꯟꯗ꯭ꯔꯕ? ꯌꯦꯡꯉꯨꯇꯨ꯫ ꯑꯁ, ꯑꯩꯗꯤ ꯍꯦꯛꯀꯗꯕꯒ ꯄꯥꯝꯃꯨꯔꯦꯗ ꯁꯤꯗꯤ꯫ ꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯌꯥꯝ ꯍꯩꯕꯅꯤ꯫ ꯂꯐꯣꯏ ꯍꯨꯔꯥꯟꯕ꯭ꯔꯕꯨ ꯚꯨꯠ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯂꯛꯇꯅꯅꯦ ꯑꯩꯈꯣꯏ ꯁꯤꯗꯅ ꯇꯣꯛꯀꯅꯤ꯫ ꯁꯅꯥꯃꯆꯥꯅ, ꯑꯁ, ꯅꯪꯁꯤꯁꯨ ꯀꯥꯔꯟꯗꯤ ꯃꯇꯥꯡꯒꯤ ꯆꯥ ꯆꯥꯗꯅ꯫ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯏꯁꯥꯁꯦ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯏꯁꯥꯁꯦ ꯅꯤꯛꯄꯅ ꯂꯣꯏꯔꯦ, ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯁꯠ-ꯁꯠꯅꯦ ꯅꯪꯒꯤ ꯑꯃꯃꯝ ꯍꯦꯛꯅꯔꯛꯎ, ꯐꯠꯆꯠꯈꯤꯁꯤ꯫ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡꯗꯣ ꯂꯐꯣꯏ ꯐꯖ ꯐꯖꯕ ꯑꯃꯃꯝ ꯈꯜꯂꯒ ꯍꯦꯛꯄ ꯍꯧꯔꯛꯏ꯫ ꯍꯩꯅꯤꯡ ꯃꯔꯨꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯥ ꯉꯁꯥꯏ ꯃꯈꯩ ꯂꯐꯨ ꯃꯈꯣꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕꯅꯤ꯫ ꯃꯤ ꯂꯥꯡꯕꯒꯤ, मुरुम मुरुम ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯕ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯂꯥꯛꯏꯗꯅ ꯁꯤꯗꯤ꯫ ꯍꯅꯨꯕꯤꯁꯤꯒꯤ ꯂꯐꯣꯏꯁꯦ ꯂꯣꯏꯅ ꯍꯨꯔꯥꯟꯕ ꯂꯥꯛꯏ꯫ ꯑꯩ ꯍꯅꯨꯕꯤꯁꯦ ꯍꯧꯗꯣꯛꯁꯤꯔꯅꯦ? ꯍꯩꯁ, ꯍꯧꯗꯣꯛꯄ ꯆꯠꯂꯤꯉꯩꯗ ꯂꯐꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯥꯜꯂꯒꯦ꯫ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯊꯣꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕ, ꯁꯅꯥꯃꯆꯥ ꯍꯣꯏ, ꯄꯣꯏꯔꯩꯇꯣꯟ ꯍꯣꯏꯅ ꯂꯐꯣꯏ ꯐꯖꯅ ꯄꯥꯟꯕ ꯆꯔꯣꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯩꯅꯤꯡ ꯃꯔꯨꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯜꯂꯤ꯫ ꯏꯁ, ꯑꯁꯤꯗꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯑꯣꯜꯂꯒꯦ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯛꯇ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯩꯅꯤꯡ ꯃꯔꯨꯗꯨ ꯃꯣꯡ ꯍꯥꯗꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯩꯅꯤꯡ ꯃꯔꯨꯅ ꯂꯥꯛꯄ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯟꯅ ꯎꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯣꯝꯕꯅ, ꯍꯩ, ꯄꯣꯏꯔꯩꯇꯣꯟ, ꯀꯩꯅꯣ ꯅꯪꯅ ꯃꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯁꯠꯇꯧꯅꯦ, ꯍꯅꯨꯕꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅꯅꯦ ꯅꯪꯁꯤꯃ ꯀꯔꯤꯅꯣ ꯈꯪꯗꯦ, ꯀꯗꯥꯏꯗꯅꯣꯕ ꯅꯪꯅ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯇꯣꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯁꯨ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯎꯔꯦ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ꯫ ꯁꯅꯥꯃꯆꯥꯁꯨ ꯌꯦꯡꯂꯛꯏ, ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ꯫ ꯍꯩꯅꯤꯡ ꯃꯔꯨꯗꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, ꯏꯕꯨꯡꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯒꯤ ꯑꯕꯣꯛꯀꯤ ꯂꯐꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯔꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯅꯈꯣꯏꯅ꯫ ꯅꯠꯇꯦ, ꯑꯁꯤ ꯂꯣꯏꯅ ꯍꯦꯛꯂꯕꯅꯤꯅ ꯑꯩꯗꯤ ꯍꯌꯦꯡ ꯃꯤꯋꯥ ꯇꯥꯕꯅ ꯂꯣꯏꯔꯅꯤ ꯍꯥꯏꯕ꯫ ꯇꯥꯔꯣꯏ, ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯕꯣꯛ ꯄꯤꯁꯛꯀꯤꯗꯤ ꯃꯁꯨ ꯅꯨꯄꯤ ꯂꯩꯇꯕꯅꯤ꯫ ꯅꯍꯥꯛꯁꯦ ꯀꯅꯥꯅꯣ? ꯂꯐꯣꯏꯁꯤꯡ ꯑꯁꯤꯕꯨꯗꯤ ꯂꯣꯏꯅ ꯊꯝꯃꯝꯃꯒꯦ, ꯅꯪꯉꯣꯟꯗ ꯉꯥꯡꯕꯤꯗꯅꯕ꯫ ꯍꯣꯏ, ꯊꯝꯕꯤꯔꯝꯒꯦꯕ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ꯫ ꯑꯩꯕꯨꯔꯣ? ꯏꯕꯨꯡꯁꯤꯡꯅ ꯍꯪꯂꯤꯕꯁꯦ ꯑꯩꯕꯨꯗꯤ ꯍꯩꯅꯤꯡ ꯃꯔꯨ ꯍꯥꯏꯗꯨꯅ ꯏꯕꯣꯛꯅ ꯀꯧꯕꯤꯌꯦ, ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯍꯩꯅꯤꯡ ꯃꯔꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯤ꯫ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯇꯧꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯩꯅꯤꯡ ꯃꯔꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯍꯨꯝ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦꯀꯣ, ꯑꯗꯨꯅ ꯆꯠꯂꯣ, ꯂꯐꯣꯏꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯨꯖꯈ꯭ꯔꯣ꯫ ꯑꯗꯣ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ, ꯑꯩꯒ ꯁꯥꯟꯅꯁꯦꯕ꯫ ꯍꯣꯏ, ꯂꯥꯛꯀꯦ꯫ ꯑꯗꯣ ꯂꯐꯣꯏꯁꯤꯡ ꯑꯁꯤꯗꯤ ꯄꯨꯔꯔꯣꯏꯒꯦ, ꯅꯪ ꯑꯃꯨꯛ ꯑꯕꯣꯛ ꯄꯤꯁꯛꯅ ꯉꯥꯡꯕꯤꯅꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯄꯨꯔꯔꯣꯏꯒꯦ꯫ ꯂꯣꯏꯅ ꯍꯦꯛꯂꯒ ꯂꯩꯔꯁꯤꯕꯨ ꯄꯨꯈ꯭ꯔꯣ, ꯑꯃꯨꯛ ꯑꯩꯅ ꯄꯥꯜꯍꯟꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯤ ꯃꯌꯥꯝꯁꯦ ꯎꯔꯒꯅꯦ ꯑꯕꯣꯛꯅ ꯍꯦꯟꯅ ꯑꯗꯨꯝ ꯉꯥꯡꯅꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯆꯠꯈꯤꯕꯒ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯁꯛꯇ ꯑꯣꯜꯂꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯩꯅ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯄꯥꯜꯍꯜꯂꯝꯃꯤ꯫ ꯃꯥꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗ ꯂꯝꯕꯤꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠꯁꯤꯡ ꯑꯗꯨꯗꯁꯨ ꯂꯐꯣꯏ ꯆꯔꯣꯡ ꯑꯃꯃꯝ ꯄꯥꯏꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯇꯁꯦꯡꯅ ꯃꯤꯑꯣꯏꯕ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯅꯣꯏꯅꯤꯕꯨ ꯑꯝꯇ ꯃꯨꯟꯅ ꯈꯜꯂꯨꯅꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯕ꯫ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯅꯨꯕꯤꯅ ꯊꯥꯗꯣꯛꯄ ꯂꯥꯏ ꯅꯨꯄꯤ ꯕꯨꯠ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ, ꯑꯣꯏꯔꯝꯃꯣꯏ꯫ ꯑꯩꯅ ꯊꯥꯖꯕ ꯑꯃ ꯂꯩ꯫ ꯃꯥꯅ ꯂꯥꯏ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯗꯣ ꯐꯨ ꯆꯩꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯑꯗꯨꯅꯦ, ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯇ꯭ꯔꯁꯨ ꯀꯤꯍꯜꯂꯛꯄꯗꯤ ꯌꯥꯏꯗꯅ꯫ ꯑꯕꯣꯛꯄꯤ ꯁꯪꯅ ꯊꯥꯗꯣꯛꯄ ꯕꯨꯠ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯂꯐꯣꯏ ꯍꯨꯔꯥꯜꯂꯤꯁꯦ ꯍꯨꯔꯥꯟꯗꯅꯕ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯃꯗꯨꯃꯗꯤ ꯇꯧꯗꯦꯕ꯫ ꯇꯣꯝꯕꯅ ꯑꯗꯨꯅꯦꯕ, ꯑꯗꯣ ꯐꯗꯤ ꯐꯖꯩꯌꯦ ꯅꯨꯄꯤꯗꯣ꯫ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤꯕ? ꯍꯩꯅꯤꯡ ꯃꯔꯨ ꯍꯥꯏꯕ? ꯅꯠꯇꯦ, ꯍꯩꯅꯤꯡ ꯃꯔꯨꯅ ꯀꯔꯤꯒꯤ ꯀꯧꯏꯅꯣ? ꯈꯪꯗꯦꯗ, ꯐꯖꯔꯤꯕ ꯃꯁꯛꯇꯨꯒ꯫ ꯑꯗꯣ ꯄꯣꯏꯔꯩꯇꯣꯟ, ꯁꯅꯥꯃꯆꯥ, ꯃꯃꯤꯡ ꯑꯃ ꯊꯣꯟꯕꯤꯔꯁꯤꯔꯥ? ꯑꯦ, ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯒ ꯊꯣꯟꯕꯤꯗꯣꯏꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯍꯥꯏꯅꯒ ꯈꯜꯂꯤꯕ꯭ꯔꯣ? ꯑꯩꯗꯤ ꯈꯟꯗ꯭ꯔꯦꯍꯦ꯫ ꯊꯋꯥꯏ ꯍꯤꯡꯉꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤꯀꯣ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯈꯣꯏꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯄꯔꯦꯡ ꯊꯝꯃꯤ꯫ ꯋꯥ, ꯃꯁꯤ ꯃꯌꯥꯝꯁꯦ ꯌꯣꯜꯂꯗꯤ ꯄꯩꯁꯥ ꯐꯅꯌꯥꯝꯗꯤ ꯁꯤꯠꯅꯤꯍꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯂꯩꯊꯔꯒ ꯆꯥꯔꯁꯤꯍꯦ꯫ ꯍꯦꯔꯥ, ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯗꯣ ꯀꯩꯅꯣꯝꯗꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯁꯤꯍꯦ꯫ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣই ꯁꯤꯅꯤꯀꯣ꯫ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ꯫ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯅꯣꯕ? ꯈꯪꯗꯦꯍꯦ, ꯍꯥꯟꯅ ꯈꯟꯅꯈꯤꯁꯦ꯫ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ꯫ ꯁꯣꯝꯗꯅ ꯄꯤꯁꯛꯇꯨ ꯌꯥꯍꯧꯔꯛꯄꯒ ꯏꯁꯧ ꯂꯥꯡꯂꯤ꯫ ꯃꯥꯅ ꯏꯁꯧ ꯂꯥꯡꯂꯤꯕ ꯑꯗꯨꯁꯨ ꯍꯩꯅꯤꯡ ꯃꯔꯨꯗꯅꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯐꯣꯏ ꯄꯥꯜꯂꯤꯕꯁꯤꯡ ꯑꯁꯤ ꯁꯪꯉꯣ ꯍꯥꯏꯔꯒ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯈꯪꯉꯔꯣꯏꯅ ꯈꯜꯂꯤꯔꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯏꯁ, ꯑꯃꯨꯛ ꯅꯧꯅ ꯃꯤꯇ꯭ꯔꯪꯒ ꯇꯧꯔꯒ ꯄꯥꯜꯍꯜꯂꯤ꯫ ꯑꯁꯤꯗꯤꯅꯦ, ꯅꯪ ꯍꯦꯛ ꯆꯥꯎ, ꯌꯣꯜꯂꯨꯔꯣ ꯆꯠꯂꯣ꯫ ꯍꯩꯅꯤꯡ ꯃꯔꯨ ꯑꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯂꯩ꯫ ꯅꯠꯇꯦ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ, ꯑꯗꯨꯒꯅꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯦꯗꯅ ꯅꯨꯡꯉꯥꯏꯅꯤ꯫ ꯅꯪ ꯑꯗꯨꯃꯗꯤ ꯈꯪꯉꯨꯀꯣ꯫ ꯆꯠꯂꯣ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯁꯠ ꯆꯠꯂꯨꯀꯣ꯫ ꯍꯩꯃꯥ, ꯆꯠꯇ꯭ꯔꯤꯕꯅꯤ ꯅꯪꯕꯣ? ꯍꯩꯅꯤꯡ ꯃꯔꯨꯗꯨ ꯀꯤꯅ ꯀꯤꯅ ꯊꯣꯛꯂꯛꯏ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯃꯥꯕꯨ ꯎꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯛꯇꯅ ꯃꯥꯕꯨ ꯎꯍꯟꯕꯅꯤ꯫ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯞꯅ ꯀꯞꯅ ꯂꯥꯛꯏ꯫ ꯄꯤꯁꯛꯇꯨ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯋꯥꯏꯔꯝ ꯁꯤꯠꯇꯣꯛ ꯇꯩꯊꯣꯛꯂꯤ꯫ ꯁꯣꯝꯗ ꯍꯩꯅꯤꯡ ꯃꯔꯨ ꯑꯗꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯒꯤ ꯃꯁꯛꯇ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯣꯝꯕꯅ, ꯑꯦ, ꯌꯦꯡꯉꯨꯅꯦ, ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅꯦ꯫ ꯀꯩꯅꯣ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯤꯗꯤ? ꯀꯃꯥꯏꯅ ꯑꯩꯈꯣই ꯁꯤꯗ ꯂꯩꯔꯤꯁꯦ ꯈꯪꯉꯤꯖꯥꯠꯅꯣ? ꯃꯁꯦ ꯁꯣꯏꯗꯅ ꯕꯨꯠ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯁꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯂꯐꯣꯏꯁꯤꯡ ꯍꯨꯔꯥꯟꯕꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯕꯣꯛꯄꯤ ꯁꯪꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯕꯣꯛꯄꯤ ꯁꯛꯀꯤ ꯂꯤꯆꯩ ꯃꯔꯨ ꯆꯥꯕ꯫ ꯍꯦꯔꯥ, ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯩꯅꯣ, ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯐꯨꯗꯧꯕ ꯃꯥꯟꯗꯦ꯫ ꯅꯣꯛꯃꯤ ꯇꯧꯔꯤꯁꯤ ꯎꯗ꯭ꯔꯣ? ꯀꯗꯥꯏꯗꯩ ꯅꯣꯛꯄꯅꯣ? ꯑꯁꯦ ꯅꯣꯛꯄ ꯅꯠꯇꯦ, ꯀꯞꯄꯅꯤ꯫ ꯅꯣꯏꯅꯤꯒꯤ ꯃꯤꯠꯇꯨꯕꯨ ꯄꯥꯟꯗ꯭ꯔꯕꯣ? ꯌꯦꯡꯉꯨ ꯃꯨꯟꯅ꯫ ꯍꯣꯏꯅꯦ, ꯀꯞꯄꯤꯅꯤꯅꯦ ꯃꯣꯏꯁꯤꯗꯤ꯫ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯀꯞꯄꯤꯁꯦ? ꯑꯣ, ꯁꯣꯏꯗ꯭ꯔꯦ, ꯑꯕꯣꯛꯄꯤ ꯁꯛꯅ ꯁꯣꯏꯗꯅ ꯐꯨꯔꯝꯃꯅꯤ꯫ ꯈꯪꯉꯦꯕꯁꯦ꯫ ꯍꯩꯅꯤꯡ ꯃꯔꯨꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ, ꯏꯕꯨꯡ ꯑꯍꯨꯝꯃꯛ, ꯑꯕꯣꯛꯄꯤ ꯁꯛꯅ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯂꯥꯛꯑꯣ ꯍꯥꯏ꯫ ꯅꯣꯏꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯑꯗꯣ ꯍꯣꯔꯦꯟꯅꯦ, ꯅꯣꯏ ꯆꯦꯟꯈꯤꯕ ꯂꯣꯠꯈꯤꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯁ, ꯑꯕꯣꯛꯅ ꯑꯩꯈꯣꯏ ꯐꯨꯔꯣꯏꯗ꯭ꯔꯣ? ꯐꯨꯗꯤ ꯐꯨꯔꯣꯏꯗ, ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯩꯒ ꯄꯨꯟꯅ꯫ ꯂꯐꯣꯏꯁꯤꯡꯁꯦ ꯊꯅꯝꯗꯣꯏꯔꯣ? ꯄꯨꯔꯛꯇꯣꯏꯔꯣ? ꯑꯁ, ꯄꯨꯗꯤ ꯄꯨꯔꯛꯅꯤꯡꯗ꯭ꯔꯦꯗ, ꯊꯅꯝꯃꯒꯦ꯫ ꯊꯅꯝꯃꯣ, ꯄꯨꯔꯛꯑꯅꯨ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯤꯁꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯁꯛ ꯃꯥꯡꯒꯣꯟꯗ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯍꯤꯗꯥꯛ ꯆꯐꯨ ꯑꯗꯨꯃꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯦꯡꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯂꯥꯛꯄ ꯎꯕꯗ ꯊꯛꯂꯝꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯤꯆꯩ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ, ꯂꯥꯛꯑꯣ, ꯅꯣꯏ ꯆꯪꯉꯣ, ꯂꯥꯛꯑꯣ, ꯁꯠ ꯆꯪꯉꯣ꯫ ꯇꯣꯝꯕꯅ, ꯑꯁ,
ꯃꯥꯒꯤ ꯂꯤꯆꯩꯁꯤꯗꯤ ꯂꯪꯉꯤꯍꯦ ꯑꯁꯤꯅꯒ ꯐꯨꯔꯛꯑꯗꯤ ꯑꯩꯗꯤ ꯁꯤꯕꯩ ꯋꯥꯅꯤꯅꯦ ꯅꯪꯗ ꯅꯠꯇꯦ ꯑꯩ ꯏꯁꯥꯁꯦ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯂꯥꯞꯁꯦ ꯅꯤꯛꯄꯅ ꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯣꯝꯕ ꯅꯪ ꯑꯝꯇ ꯑꯩ ꯊꯥꯡꯉꯒ ꯄꯨꯁꯤꯟꯕꯤꯒꯦꯔꯥ ꯆꯠꯂꯍꯦ ꯑꯩꯁꯨꯅꯤ ꯅꯪꯗ ꯅꯠꯇꯦ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯆꯠꯂꯣ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯒꯅꯨ ꯁꯅꯥꯃꯆꯥꯗ ꯄꯣꯍꯜꯂꯣ ꯀꯥꯏꯗꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯃꯥꯒ ꯑꯃꯨꯛ ꯄꯣꯕ ꯀꯥꯏꯅ ꯌꯦꯡꯉꯨꯇꯣ ꯏꯁꯥ ꯐꯥꯎꯕ ꯃꯥꯡꯁꯤꯜꯂꯀꯥꯟꯁꯤꯗ ꯍꯩꯅꯤꯡ ꯃꯔꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯊꯤꯡꯕ ꯇꯧꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯃꯥꯅ ꯅꯣꯛꯄ ꯎꯔꯒ ꯄꯤꯁꯛꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯃꯗꯤ ꯍꯩꯅꯤꯡ ꯃꯔꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯍꯟꯗꯨꯅ ꯂꯩꯍꯜꯂꯤ ꯄꯤꯁꯛꯅ ꯃꯈꯣꯏꯁꯤꯡꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯨꯅꯍꯦ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯇꯕ ꯈꯨꯜꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯑꯁꯤꯗ ꯅꯈꯣꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯃꯤꯡ ꯀꯔꯤ ꯀꯔꯤ ꯀꯧꯏ ꯍꯥ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯒ ꯍꯤꯡꯒꯅꯤ ꯈꯜꯂꯤꯕ ꯅꯈꯣꯏꯒꯤ ꯅꯀꯣꯛꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯕꯣꯛꯄꯤꯁꯛ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡꯅ ꯇꯣꯝꯕ ꯃꯥꯒꯤꯅ ꯄꯣꯏꯔꯩꯇꯣꯟ ꯑꯃꯁꯤꯅ ꯁꯅꯥꯃꯆꯥ ꯑꯩꯈꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯖꯔꯔꯣꯏꯒꯦ ꯑꯕꯣꯛꯄꯤꯁꯛ ꯑꯩꯈꯣꯏꯕꯨ ꯐꯨꯕꯤꯒꯅꯨꯕ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯆꯤꯟꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯅ ꯊꯕꯛ ꯄꯤꯔꯅꯤ ꯉꯁꯤꯗꯒꯤ ꯍꯩ ꯇꯣꯝꯕ ꯆꯠꯂꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯣꯄꯥꯛ ꯑꯁꯤ ꯄꯥꯏꯌꯨ ꯃꯅꯤꯡꯗ ꯆꯪꯉꯨ ꯏꯪꯈꯣꯜ ꯇꯧꯔꯨꯆꯣ ꯑꯗꯨꯒ ꯄꯣꯏꯔꯩꯇꯣꯟ ꯅꯪꯅ ꯁꯤꯡꯖꯪ ꯑꯁꯤ ꯄꯥꯏꯌꯨ ꯆꯠꯂꯨ ꯌꯦꯅꯈꯥ ꯑꯁꯣꯝꯗ ꯁꯤꯡ ꯈꯥꯏꯔꯨꯆꯣ ꯎ ꯑꯆꯧ ꯑꯆꯧꯕ ꯂꯩꯕꯅꯤ ꯈꯥꯏꯔꯨꯆꯣ ꯆꯠꯂꯨ ꯁꯅꯥꯃꯆꯥ ꯅꯪꯅ ꯂꯩꯔꯤꯕ ꯆꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯜꯂꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯍꯣꯜꯂꯨꯆꯣ ꯇꯨꯔꯦꯟꯗꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡꯁꯨ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯅꯈꯣꯏ ꯅꯨꯡꯇꯤꯒꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯍꯩꯅꯤꯡ ꯃꯔꯨ ꯅꯪꯅ ꯑꯩꯒꯤ ꯈꯣꯡ ꯈꯨꯠ ꯆꯤꯛꯂꯤꯕꯁꯦ ꯅꯝꯂꯨ ꯂꯥꯎ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯩ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯃꯔꯨꯁꯤ ꯎꯔꯦꯗꯅ ꯃꯁꯤꯅꯅꯦ ꯅꯌꯥꯡꯂꯦꯟ ꯑꯗꯨꯗ ꯀꯟꯊꯒꯗꯕꯅꯤ ꯈꯪꯉꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯤꯁꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯧꯔꯤ ꯄꯣꯛꯄꯗꯒꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯖꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯄꯤꯁꯛꯀꯤ ꯂꯤꯆꯩ ꯃꯔꯨ ꯀꯤꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯇꯜꯂꯝꯕ ꯁꯨꯅꯤꯡꯗꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯝꯕꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝꯅ ꯊꯥꯗꯣꯛꯄ ꯍꯧꯔꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯕꯣꯛ ꯄꯤꯁꯛꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯍꯜꯂꯝꯃꯤ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕ ꯑꯃꯗꯤ ꯄꯣꯏꯔꯩꯇꯣꯟ ꯁꯅꯥꯃꯆꯥ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯈꯔ ꯄꯥꯏꯕ ꯍꯧꯖꯔꯛꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯇꯣꯝꯕꯅ ꯑꯁ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯐꯪꯂꯛꯄ ꯄꯩꯁꯥꯁꯦ ꯑꯩꯗꯤ ꯆꯥꯊꯣꯛꯀꯗꯕꯕꯨ ꯄꯥꯝꯃꯨꯔꯦꯗ ꯄꯣꯏꯔꯩꯇꯣꯟꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯄꯥꯝꯃꯨꯔꯦ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟ ꯃꯈꯩ ꯂꯦꯝꯅ ꯊꯕꯛ ꯁꯨꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯒꯤ ꯃꯇꯝꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯄꯥꯝꯃꯨꯔꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯃꯥꯡꯍꯟꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯕꯣꯛ ꯄꯤꯁꯛꯀꯤ ꯌꯨꯝꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯑꯕꯣꯛꯀꯤ ꯍꯩꯔꯥ ꯈꯔ ꯂꯩꯔꯒ ꯆꯠꯂꯨꯁꯦ ꯍꯣꯏ ꯆꯠꯂꯨꯁꯦ ꯍꯩꯅꯤꯡ ꯃꯔꯨꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯃꯈꯣꯏ ꯎꯅꯕ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ ꯄꯤꯁꯛꯀꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯛꯅ ꯄꯤꯁꯛꯀꯤ ꯌꯨꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯂꯐꯨ ꯄꯥꯝꯕꯤ ꯉꯥꯛꯇ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯛꯄ ꯃꯐꯝ ꯑꯗꯨꯋꯥꯏꯗꯁꯨ ꯌꯨꯝ ꯈꯔ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯩꯅꯤꯡ ꯃꯔꯨ ꯐꯤꯖꯣꯜ ꯑꯁꯪꯕ ꯃꯆꯨꯒꯤ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯂꯐꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯔꯥꯎꯖꯩ ꯍꯩꯅꯤꯡ ꯃꯔꯨꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯄꯤꯁꯛ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄ ꯉꯥꯏꯔꯛꯄꯅꯤ ꯌꯦꯡꯉꯣꯏ ꯏꯪꯈꯣꯜꯁꯦ ꯅꯈꯣꯏ ꯑꯍꯨꯝꯗ ꯁꯤꯟꯅꯔꯝꯂꯒꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯕ ꯀꯅꯥꯒꯤꯗ ꯂꯩꯗꯣꯏꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯌꯨ
ꯑꯩꯁꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯈꯜꯂꯤꯕ ꯃꯤꯁꯛꯇꯨ ꯅꯠꯇꯦ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯑꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯩꯅꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯩꯖꯤꯟ ꯄꯣꯂꯤꯕꯤ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯑꯁꯤꯅꯤ ꯑꯕꯣꯛ ꯄꯤꯁꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯍꯩꯅꯤꯡ ꯃꯔꯨ ꯍꯥꯏꯅ ꯀꯧꯕꯤꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯔꯛꯄꯅꯤꯅ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯕꯣꯛꯅ ꯅꯈꯣꯏ ꯑꯍꯨꯝꯗ ꯁꯤꯟꯅꯔꯝꯕꯅꯤ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯩꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅꯁꯨ ꯅꯍꯥꯛꯄꯨ ꯍꯩꯅꯤꯡ ꯃꯔꯨ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯒꯦ ꯑꯗꯣ ꯃꯐꯝ ꯑꯁꯦ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯃꯛ ꯑꯣꯏꯌꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯦ ꯅꯪꯅ ꯑꯕꯣꯛ ꯄꯤꯁꯛꯀꯤ ꯂꯐꯨꯁꯤꯡ ꯑꯁꯦ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯈꯤ ꯍꯩꯅꯤꯡ ꯃꯔꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯕ ꯍꯧꯅꯔꯛꯂꯦ ꯈꯨꯜ ꯑꯁꯤ ꯑꯍꯣꯡꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯂꯩꯔꯛꯏ ꯑꯗꯨꯕꯨ ꯑꯕꯣꯛ ꯄꯤꯁꯛꯀꯤ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤ ꯍꯩꯅꯤꯡ ꯃꯔꯨꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯁꯛꯀꯤ ꯏꯪꯈꯣꯜ ꯑꯁꯤ ꯃꯤꯌꯥꯝꯅ ꯂꯐꯨ ꯃꯈꯣꯡ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ ꯈꯪꯅꯔꯝꯃꯤ